Ngasisu mahausagunna mayamgidamakta nungairaba punggaw wari ama uduna lakjari. Wari asibu ibirakpi siya haubijam. Wari asigi mamingna nupida chopa yungawba. Mathay thayna yamna supiktaba khul ama leirami. Khul asida leiriba nupising suba nomba yamna kalli. Leiminariba pumba tathok tasin tawnaduna awat apa hangnaduna nungsinana hingminarami. Adubu khul asida leiriba nupa ayambadi ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯕ ꯌꯨ ꯊꯛꯆꯤꯜꯂꯒ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯀꯩꯊꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯉꯥ ꯏꯌꯣꯡꯗ ꯁꯥꯕ ꯐꯤ ꯀꯌꯥ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯨꯛꯆꯥꯛ ꯇꯥꯟꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯪꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯜ ꯁꯨꯅ ꯑꯀꯤ ꯑꯃꯣꯒꯤ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯪꯏ꯫ ꯌꯣꯜꯂꯝꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯣꯡꯏ꯫ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤꯁꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯪꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯄꯣꯠꯐꯝꯁꯤꯡꯗ ꯃꯥꯅ ꯄꯨꯅꯔꯛꯄ ꯃꯩꯅꯝ ꯊꯥꯡꯒꯠꯅꯔꯛꯏ꯫ ꯑꯃꯝꯕꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠꯅ ꯑꯇꯤꯌꯥꯗ ꯇꯔꯪ ꯇꯔꯪꯅ ꯉꯥꯟꯕꯒꯨꯝ ꯉꯥꯟꯗ꯭ꯔꯕꯁꯨ ꯃꯩꯅꯝꯒꯤ ꯃꯩꯉꯥꯟꯅ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯝꯃꯤ꯫ ꯈꯔꯒꯤꯅ ꯄꯣꯟꯗꯣꯟ, ꯈꯔꯒꯤꯅ ꯂꯦꯟꯇꯔꯟ ꯄꯨꯅꯔꯛꯄꯅꯤ꯫ ꯄꯨꯅꯔꯛꯂꯤꯕ ꯄꯣꯟꯗꯣꯟ ꯑꯃꯁꯨꯡ ꯃꯩꯅꯝꯁꯤꯡꯗꯒꯤ ꯀꯥꯔꯛꯂꯤꯕ ꯇꯦꯡꯒꯥꯂꯤꯅ ꯈꯨꯜꯒꯤ ꯑꯇꯤꯌꯥꯗ ꯃꯔꯤ ꯃꯔꯤ ꯍꯥꯏꯒꯠꯅꯈ꯭ꯔꯦ꯫ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯑꯇꯤꯌꯥꯗ ꯄꯨꯡꯃꯝ ꯃꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯧꯒꯨꯝ ꯃꯝꯂꯦ꯫ ꯁꯤꯟ ꯊꯨꯡꯈ꯭ꯔꯦ꯫ ꯆꯤꯡꯖꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯩꯊꯦꯜ ꯑꯁꯦ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯇꯔꯛ ꯇꯔꯛꯏ꯫ ꯄꯣꯠ ꯌꯣꯟꯕ ꯃꯤꯁꯨ ꯄꯣꯠ ꯂꯩꯕꯁꯨ ꯀꯩꯊꯦꯜ ꯑꯁꯤꯗ ꯏꯀꯥ ꯀꯥꯅꯔꯛꯇꯦ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯣ ꯌꯣꯜꯍꯧꯅꯕ ꯇꯥꯟꯅꯗꯨꯅ ꯃꯤꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯄꯣꯠ ꯌꯣꯟꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯅꯤꯡꯕ ꯑꯃꯗꯤ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯣꯟꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ꯫ ꯁꯦꯟꯗꯣꯡ ꯈꯔꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯛꯇꯒꯤ ꯄꯣꯠ ꯇꯤꯛꯇꯨꯅ ꯋꯥꯅ ꯌꯣꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯒꯤ ꯑꯋꯥꯃꯟ ꯈꯪꯕꯤꯗꯅ ꯃꯁꯤ ꯇꯥꯡꯃꯜꯂꯤ ꯈꯔ ꯇꯥꯎ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯈꯠꯅꯕ, ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕꯤꯔꯝꯂꯒ ꯄꯣꯠ ꯑꯗꯨ ꯂꯩꯗꯅ ꯆꯠꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯉꯥꯡ ꯃꯆꯥ ꯈꯔꯅ ꯂꯝꯖꯥꯎ ꯃꯌꯥꯏꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯕ, ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯉꯥꯡꯒꯤ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯇꯥꯅꯤꯡꯗꯕꯒꯤ ꯆꯩꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯂꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯧ ꯅꯍꯥꯗꯨꯅ ꯕꯤꯔꯤꯒꯤ ꯃꯩꯈꯨꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯆꯤꯡꯁꯤꯜꯂꯒ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯍꯣꯏ ꯕꯨꯡꯉꯣꯈꯣꯏ, ꯄꯥꯈꯪꯅꯕꯨ ꯌꯦꯟꯗꯦꯝ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯏꯆꯦꯒꯤ ꯉꯥꯁꯤꯗꯨ ꯂꯩꯔꯨ ꯂꯥꯎ, ꯇꯥꯎꯔꯒ ꯃꯥꯔꯤꯔꯨꯆꯣ, ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫ ꯃꯥꯒꯤ ꯌꯥꯎꯅꯔꯤꯕ ꯄꯣꯠꯇꯨ ꯌꯣꯜꯍꯧꯅꯕ ꯐꯥꯒꯤꯑꯣꯏ ꯀꯩꯑꯣꯏ ꯍꯥꯏꯅꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯌꯣꯟꯅꯕ ꯄꯨꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯄꯨꯕ ꯋꯥ ꯍꯥꯏꯗꯨꯅ ꯄꯣꯠ ꯌꯣꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯐꯕꯧꯁꯤꯡꯗꯨꯗ ꯌꯦꯡꯂꯒ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦꯒꯤ ꯉꯥꯁꯤꯗꯤ ꯂꯣꯏꯅꯕꯨ ꯄꯠꯂ ꯃꯥꯜꯂꯦꯗ"꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯀꯥꯏꯗꯩꯅꯣꯗ ꯏꯕꯨꯡꯉꯣꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯐꯥꯕꯒ ꯍꯦꯛꯇ ꯄꯨꯈꯠꯂꯛꯏꯕꯅꯤ"꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ, "ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯌꯣꯜꯍꯧꯔꯕꯗꯨꯕꯣ? ꯑꯩꯈꯣꯏꯅ ꯎꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯒꯅꯨ"꯫ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯪ ꯃꯌꯥꯝꯗꯨꯒꯤ ꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯉꯝꯅꯕ ꯈꯨꯝꯂꯛꯏ, "ꯅꯨꯡꯊꯤꯜ ꯀꯌꯥꯝ ꯊꯦꯡꯂꯗꯅ"꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯊꯦꯡꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯐꯥꯔꯒ ꯄꯨꯈꯠꯂꯛꯄ ꯉꯥꯗꯤ ꯅꯠꯇꯦꯗꯅ"꯫ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯌꯦꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯣꯟꯊꯥꯡꯗꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯇꯝꯕꯥꯛꯇ ꯄꯝꯂꯝꯕ ꯃꯐꯤ ꯃꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯁꯟ ꯁꯥꯔꯒ ꯂꯝꯖꯥꯎꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ ꯑꯉꯥꯡ ꯑꯗꯣ ꯂꯥꯛꯉꯝ ꯐꯥꯉꯝꯗ꯭ꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯕ ꯃꯆꯥꯗꯨ ꯐꯥꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯦꯠꯂꯤꯕ ꯃꯐꯤ ꯑꯗꯣ ꯀꯣꯝꯂꯛꯏ꯫ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯤꯠꯇꯕꯅꯤ꯫ ꯐꯤ ꯑꯃꯁꯨ ꯏꯟꯗꯦ꯫ ꯃꯐꯤꯗꯨ ꯍꯥꯟꯅ ꯁꯦꯝꯖꯤꯜꯂꯒ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯆꯥ ꯑꯄꯤꯛꯄꯗꯣ ꯐꯥꯖꯤꯟꯅꯕ ꯇꯥꯟꯅꯔꯛꯏ꯫
ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯏꯆꯦ ꯅꯪꯒꯤ ꯉꯥꯁꯦ ꯍꯌꯦꯡ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯗꯨ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯅꯨꯄꯤꯗꯣ ꯐꯖꯅ ꯇꯥꯁꯤꯟꯗ꯭ꯔꯦ, ꯃꯆꯥꯕꯨ ꯍꯥꯟꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯄ ꯌꯥꯗꯕꯒꯨꯝ ꯇꯧꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯡꯅ ꯆꯠꯂꯤ, ꯄꯥꯛꯅ ꯐꯥꯖꯤꯟꯕ ꯉꯝꯗꯦ꯫ ꯁꯟ ꯑꯉꯥꯎꯕꯅ ꯐꯥꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯟ ꯑꯉꯥꯡꯗꯨꯅ ꯇꯧꯔꯤꯕꯗꯣ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯃꯥꯒꯤ ꯃꯇꯧꯗ ꯀꯩꯁꯨ ꯈꯪꯖꯗ ꯑꯃꯨꯛ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯇꯨꯅ ꯉꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯥꯕꯨ ꯐꯥꯔꯨ ꯂꯥꯛꯑꯣ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯛꯅꯩ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯀꯥꯏꯅꯊꯪꯗ ꯐꯥꯔꯦ꯫ ꯑꯉꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯈꯠꯂꯒ ꯄꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ꯫ ꯑꯩꯁꯤ ꯅꯪ ꯁꯦꯟꯅꯕꯗ ꯁꯤꯗꯧꯔꯕꯅꯤ, ꯄꯣꯠꯀ ꯑꯃꯠꯇ ꯌꯣꯟꯐꯝ ꯈꯪꯗꯦꯕ, ꯑꯁꯨꯛ ꯌꯥꯝꯅ ꯅꯈꯣꯡ ꯌꯥꯡꯕ ꯑꯉꯥꯡꯁꯤꯕꯣ, ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯌꯧꯔꯛꯄꯗꯗꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯦꯟꯖꯗ꯭ꯔꯕ ꯃꯃꯥꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯩꯔꯝꯃꯤ, ꯅꯪ ꯇꯥꯟꯅꯔꯤꯉꯩꯗ ꯉꯥꯁꯨ ꯑꯃꯠꯇ ꯌꯣꯜꯍꯧꯗ꯭ꯔꯦ, ꯐꯔꯦꯕꯁꯤꯅ꯫ ꯑꯉꯥꯡꯗꯨꯗꯤ ꯃꯃꯥꯅ ꯆꯩꯔꯤ ꯉꯥꯡꯉꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯅꯣꯛꯈꯦꯗꯨꯅ ꯂꯩꯔꯤ꯫ ꯀꯩꯊꯦꯜ ꯃꯆꯥꯁꯤꯗ ꯄꯣꯠ ꯌꯣꯟꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯐꯨꯔꯤꯠ ꯂꯤꯠꯄꯗꯤ ꯃꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯧ ꯅꯍꯥ 3-4 ꯈꯛꯇꯅꯤ꯫ ꯑꯇꯩ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯗꯤ ꯐꯨꯔꯤꯠ ꯂꯤꯠꯇꯦ, ꯐꯅꯦꯛꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯇꯨꯅ ꯂꯣꯏꯅ ꯁꯦꯠꯂꯤ, ꯑꯗꯨꯒ ꯏꯟꯒꯗꯕ ꯐꯤꯗꯨꯅ ꯈ꯭ꯋꯥꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯈ꯭ꯋꯥꯡꯆꯦꯠ ꯑꯣꯏꯅ ꯁꯦꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯐꯤ ꯊꯣꯡꯗ꯭ꯔꯕ ꯃꯁꯥꯒꯤ ꯍꯥꯡꯂꯕ ꯅꯪꯒꯟ ꯄꯥꯝꯕꯣꯝ ꯑꯃꯁꯨꯡ ꯊꯕꯥꯛꯇ ꯀꯥꯡꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯥꯟꯅꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯏ ꯆꯨꯞꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯆꯤꯛꯂꯕ ꯀꯥꯡꯁꯤꯡꯗꯨꯁꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯄ ꯈꯔ ꯌꯥꯎ, ꯍꯥꯠꯄ ꯐꯪꯍꯧꯕꯅ ꯈꯔ ꯍꯥꯠ ꯇꯧꯕꯅꯤ꯫ ꯄꯣꯠ ꯆꯩ ꯌꯣꯟꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯕꯤꯔꯤ ꯂꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯂꯤꯗ ꯂꯤꯅꯩ꯫ ꯌꯣꯟꯅꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯂꯧꯔꯤꯡ ꯁꯦꯜꯒꯤ, ꯐꯧꯗꯝ ꯁꯦꯜꯒꯤ, ꯂꯧꯍꯣꯟꯒꯤ, ꯈꯨꯂꯪꯒꯤ ꯅꯠꯇ꯭ꯔꯒ ꯍꯥꯔ ꯃꯃꯜꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯩꯊꯦꯜ ꯍꯥꯏꯕꯁꯤꯗꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯐꯝꯕꯅꯤꯅ ꯋꯥꯔꯤ ꯂꯦꯞꯇꯦꯗꯣ, ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯈꯔꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯑꯆꯦꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯀꯔꯤꯗ ꯀꯔꯤ ꯁꯤꯗꯁꯤꯒꯦ, ꯀꯔꯤ ꯍꯥꯏꯅ ꯅꯣꯛꯅꯁꯤꯒꯦ ꯍꯥꯏꯅ ꯈꯟꯖꯕꯗꯁꯨ ꯑꯋꯥꯕꯅꯤꯗꯣ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯦ꯫ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯔꯕꯗꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯆꯔꯣꯏ ꯆꯣꯉꯥꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯦ, ꯃꯈꯣꯏꯅ ꯎꯆꯦꯛꯁꯤꯡꯗꯒꯤ ꯍꯦꯟꯖꯤꯜꯂꯤꯕꯅꯤ꯫ ꯋꯥꯖꯔꯕꯅꯤ ꯃꯈꯣꯏꯒꯤꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯪꯅꯔꯤꯕ ꯃꯤꯗꯨꯒ ꯑꯣꯟꯁꯤꯟꯗꯨꯅ, ꯄꯣꯠ ꯁꯤꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗ, ꯃꯤ ꯄꯥꯛꯅ ꯂꯥꯛꯅꯗꯕ ꯃꯇꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤꯕꯅꯤ꯫ ꯉꯥ ꯌꯣꯜꯂꯤꯕꯤ ꯃꯧ ꯅꯍꯥꯗꯨꯅ ꯂꯂꯤꯇꯥꯗ ꯍꯪꯉꯤ, ꯅꯃꯥꯅ ꯂꯧ ꯀꯨꯝꯈ꯭ꯔꯤꯕꯗꯤ ꯀꯅꯥꯒꯤꯗꯅꯣ? ꯂꯂꯤꯇꯥꯅ ꯈꯨꯝꯂꯛꯏ, ꯏꯄꯜꯊꯣꯏꯕ ꯍꯣꯏꯒꯤꯅꯦ꯫ ꯃꯧ ꯅꯍꯥꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯇꯥ ꯊꯣꯏꯕ ꯍꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤ ꯂꯧꯀꯣꯟꯒꯤꯗꯔꯥ? ꯂꯂꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯅꯠꯇꯦ, ꯃꯅꯤꯡ ꯊꯪꯕ ꯂꯝꯕꯤꯗ ꯂꯩꯕꯗꯨꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯂꯤꯇꯥꯒꯤ ꯃꯃꯥꯁꯨ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥ ꯂꯥꯛꯑꯦ꯫ ꯂꯂꯤꯇꯥꯒꯤ ꯃꯃꯥꯗꯨ ꯇꯍꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯏ꯫ ꯉꯥ ꯌꯣꯜꯂꯤꯕꯤ ꯃꯧ ꯅꯍꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯥꯛꯂꯦꯗꯅ꯫ ꯂꯂꯤꯇꯥꯒꯤ ꯃꯃꯥꯁꯨ ꯈꯨꯝꯃꯤ, ꯍꯣꯏ, ꯌꯧꯔꯛꯑꯦ ꯏꯆꯦ꯫ ꯍꯧꯖꯤꯛꯇ ꯂꯂꯤꯇꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯆꯪꯕ ꯃꯤꯒꯤ ꯋꯥ ꯉꯥꯡꯕꯁꯤꯗꯤ ꯍꯦꯛꯇ ꯌꯥꯗꯦꯅꯦ, ꯂꯥꯛꯄꯅ ꯍꯥꯜꯂꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ ꯉꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯄꯨꯛ ꯊꯟꯅꯕ ꯐꯥꯎꯕ ꯍꯣꯠꯅꯕꯗ ꯋꯥꯅ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯕꯨ ꯃꯍꯩ ꯇꯝꯍꯟꯕꯗꯤ ꯀꯗꯥꯏꯗꯒꯤ ꯉꯝꯒꯅꯤ? ꯃꯆꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯤꯡꯗꯕ ꯃꯃꯥ ꯀꯅꯥꯕꯨ ꯉꯁꯤꯒꯤ मालेमसिदा ꯂꯩꯔꯝꯒꯅꯤ? ꯑꯐꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯅꯤꯡꯉꯤ, ꯃꯆꯥꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯋꯥꯕ, ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗꯁꯨ ꯋꯥꯅ ꯂꯩꯈꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛ, ꯃꯁꯥꯗ ꯁꯦꯠꯀꯗꯕ ꯃꯐꯤ ꯐꯥꯎꯕ ꯃꯆꯥ ꯆꯥꯖꯁꯅꯨ, ꯃꯕꯨꯛ ꯂꯥꯝꯈꯤꯅꯤ ꯈꯜꯂꯤ꯫ ꯃꯆꯥ ꯏꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯏꯟꯁꯤꯟꯕꯤ꯫ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕ ꯃꯃꯥꯅꯤ, ꯅꯨꯄꯤꯅꯤ꯫ ꯃꯆꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯒ ꯂꯂꯤꯇꯥꯒꯤ ꯃꯃꯥꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯕꯣꯝ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯗꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ
ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯄꯣꯠ ꯀꯌꯥꯝꯗꯤ ꯁꯤꯠꯂꯕ ꯍꯧꯖꯤꯛꯀꯤꯗꯤ? ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯂꯂꯤꯇꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯁꯤꯠꯇꯦꯗ ꯏꯃꯥ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ ꯑꯃ ꯐꯥꯎꯕ ꯁꯤꯠꯇ꯭ꯔꯕ꯭ꯔꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ? ꯂꯂꯤꯇꯥꯅ ꯂꯨꯛꯃꯥꯏ ꯐꯤꯗꯥ ꯃꯈꯥꯗꯒꯤ ꯁꯦꯜ ꯑꯆꯣꯏꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯏ꯫ ꯇꯨ ꯁꯤꯈꯛ ꯁꯤꯠꯂꯤ꯫ ꯃꯃꯥꯅ ꯌꯥꯝꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯏꯆꯥꯁꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯥꯎꯔꯨꯔꯒ ꯍꯦꯟꯅ ꯁꯤꯠꯇꯧꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯈꯔꯁꯤꯗ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯁꯦල් ꯑꯆꯣꯏꯕꯗꯨ 2, 3, 4, 5 ꯍꯥꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯅ ꯄꯥꯔꯤ꯫ ꯄꯥꯕ ꯂꯣꯏꯔꯒ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯨꯄꯥ 1, ꯁꯤꯒ 2, ꯁꯤꯅ 3, ꯁꯤꯅ ꯁꯤꯀꯤ 3, ꯏꯁ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯠꯂꯤꯁꯤꯕꯨ ꯂꯨꯄꯥ 2ꯒ ꯁꯤꯀꯤ 3ꯅꯤ꯫ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯄꯣꯠꯐꯝꯁꯤꯗ ꯂꯩꯔꯝꯈꯣ ꯏꯃꯥ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯈꯔ ꯋꯥꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯠ ꯂꯥꯛꯀꯦ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯌꯣꯟꯅꯅꯕ꯫ ꯂꯂꯤꯇꯥꯒꯤ ꯃꯃꯥꯅ ꯆꯠꯈꯤꯕ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯣ ꯌꯨꯒꯤ ꯅꯤꯁꯥꯅ ꯍꯩꯔꯪ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯔꯣꯜ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯋꯥ ꯉꯥꯡꯕꯗ ꯂꯥꯏꯌꯤꯡ ꯏꯐꯥꯏ ꯐꯥꯏꯈꯩ ꯍꯪꯂꯛꯏ꯫ ꯅꯃꯥ ꯍꯜꯂꯛꯇ꯭ꯔꯤꯕꯔ ꯏꯕꯦꯝꯃ? ꯂꯂꯤꯇꯥꯗꯨ ꯃꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯌꯥꯝ ꯃꯥꯡꯗ ꯈꯔꯁꯨ ꯏꯀꯥꯏꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗꯕꯅꯤನ ꯋꯥꯗꯤ ꯑꯗꯨꯃꯛ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯍꯣꯏ ꯍꯜꯂꯛꯑꯦ꯫ ꯃꯄꯥꯗꯨꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯂꯂꯤꯇꯥꯅ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯑꯗꯨꯒꯤ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤ ꯍꯜꯂꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯄꯥ ꯃꯆꯥ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤꯕ ꯃꯃꯥꯗꯣ ꯃꯈꯨꯠꯇ ꯃꯌꯣꯝ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯆꯥꯒ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯂꯥꯛꯅ ꯎꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯄꯣꯝꯊꯣꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯇꯨꯃꯤꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯏꯕꯅꯣ ꯈꯪꯗꯦꯕ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯑꯃꯨꯛ ꯌꯣꯟꯕ ꯊꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯝꯅꯤ ꯑꯁꯤꯅ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯁꯛꯇꯥꯁꯤꯒ ꯃꯔꯣꯜ ꯑꯃ ꯌꯦꯡꯅꯤꯡꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ꯫ ꯄꯦꯜꯂꯦ ꯀꯔꯤ ꯅꯨꯡꯒꯤ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯏ ꯑꯩ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯌꯨ ꯉꯥꯎꯕ ꯁꯨꯅꯤꯡꯗꯕ ꯃꯉꯣꯟꯗ ꯂꯩꯔꯨꯗꯅ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯀꯣ ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯝ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯥꯏ ꯑꯃꯠꯇ ꯄꯤꯔꯛꯎꯗꯅ꯫ ꯅꯨꯄꯤꯗꯨꯅ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯂꯩꯇ꯭ꯔꯦ ꯑꯝꯇ ꯆꯦꯡ ꯋꯥꯟꯊꯣꯛꯈ꯭ರೆ ꯈꯨꯠꯇ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯤꯌꯥꯝ ꯇꯤꯟꯕ ꯀꯩꯊꯦꯜ ꯑꯁꯤꯗ ꯁꯧꯒ ꯇꯧꯔꯗꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯅꯤ ꯁꯥꯔꯤꯕꯁꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯑꯣꯏ ꯇꯥꯁꯤꯟꯅꯗꯅ ꯃꯆꯥ ꯂꯂꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯦꯝꯃ ꯆꯠꯁꯤ ꯌꯨꯝꯗ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯊꯟꯇ ꯂꯩꯕꯗꯣ ꯀꯞꯂꯝꯂꯅꯤ ꯁꯠ ꯍꯟꯁꯤ ꯌꯨꯝꯗ ꯁꯤꯗꯤ ꯌꯣꯜꯂꯒꯨꯝꯁꯤ ꯍꯥꯏꯔꯣ ꯏꯃꯥ? ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯍꯪꯂꯛꯏ꯫ ꯃꯃꯥꯅ ꯌꯣꯜꯂꯔꯣꯏꯁꯤ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯍꯜꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯌꯣꯜꯂꯁꯤ ꯂꯥꯛꯑꯣ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯆꯠꯅꯕ ꯄꯣꯠ ꯆꯩꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯃꯤꯠꯇ ꯏ ꯀꯥꯅ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯁꯥꯗꯣ ꯍꯩꯔꯪ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯀꯩꯊꯦꯜꯗꯨꯗ ꯐꯝꯂꯤꯕ ꯆꯠꯂꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯣꯏꯅ ꯂꯩꯅꯩ꯫ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯊꯣꯏꯕꯤꯅ ꯉꯁꯥꯏ ꯃꯈꯩ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩꯗꯨ ꯌꯦꯡꯂꯨꯔꯒ ꯃꯇꯣꯝꯇ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯂꯥꯏꯃ ꯅꯨꯡꯁꯤꯗꯦꯗꯀꯣ ꯃꯈꯣꯏꯒꯤ ꯖꯥꯠꯁꯦ ꯏꯈꯨꯠꯁꯤꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯁꯥꯗ ꯆꯕꯠ ꯍꯦꯛ ꯌꯥꯅꯤꯡꯉꯤꯗꯀꯣ꯫ ꯑꯩ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯎꯕꯗ꯫ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇ ꯂꯣꯏꯅ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯆꯤꯟꯗ ꯆꯕꯦꯡ ꯉꯥꯡꯂꯤ꯫ ꯑꯁꯨꯝ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯏꯇꯩꯃ ꯌꯥꯝꯅ ꯁꯥꯎꯅ ꯎꯏꯗ ꯇꯥꯗ ꯄꯛꯆꯥꯎꯅ ꯀꯔꯤ ꯍꯥꯏꯔꯝꯕꯒꯤ ꯑꯗꯨ ꯀꯟꯊꯤ ꯊꯣꯛꯈꯩ ꯁꯥꯎꯔꯤꯕꯁꯤꯕꯣ? ꯁꯥꯎꯔꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥꯗꯨꯗ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯊꯝꯕꯧ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯄ꯭ꯔꯦꯛꯇꯨꯝ ꯈꯪꯂꯨꯔꯦ꯫ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯅꯪꯁꯨ ꯑꯩꯒꯤ ꯑꯊꯤꯕ ꯋꯥ ꯇꯥꯍꯧꯔꯕꯣꯏꯔꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ꯫ ꯊꯝꯕꯧꯗꯣ ꯀ꯭ꯋꯥ ꯌꯣꯟꯕꯤ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯅꯤꯡꯒꯥꯡꯅ ꯍꯦꯛ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯕ ꯇꯥꯗꯒ ꯀꯩ ꯍꯥꯏꯅꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯣ ꯏꯇꯩꯃ?
ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, ꯅꯈꯣꯏꯒꯤ ꯇꯥꯗꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ ꯊꯝꯕꯧ. ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯝꯗꯧꯕꯅꯣ ꯏꯇꯩꯃ? ꯑꯁꯤ ꯍꯥꯏꯅ ꯊꯝꯕꯧꯅ ꯃꯈꯥ ꯇꯥꯔꯛꯏ. ꯊꯣꯏꯕꯤꯅ, ꯅꯈꯣꯏ ꯅꯨꯄꯥ ꯌꯨ ꯉꯥꯎꯕꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ. ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯇꯨ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦꯗꯤ ꯍꯥꯏꯗꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯇꯨꯗꯒꯤ ꯁꯦꯜ ꯅꯤꯔꯒ ꯌꯨꯊꯛ ꯁꯦꯜ ꯑꯣꯏꯔꯤꯕꯅꯤꯗꯣ. ꯑꯗꯨꯒ ꯈꯔ ꯊꯛ ꯆꯥꯔꯨꯔꯕꯗꯤ ꯇꯨꯃꯤꯟꯅꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ. ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯄ, ꯊꯦꯡꯅꯕ ꯃꯤꯗ ꯅꯤꯁꯥ ꯈꯥꯏꯒꯗꯕꯒꯤ, ꯃꯈꯣꯏꯕꯨ ꯐꯅꯕ ꯉꯥꯡꯕꯤ ꯆꯩꯕꯤꯔꯨꯕ ꯃꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯂꯤꯕꯅꯤ, ꯈꯠꯅꯕ ꯍꯧꯔꯤꯕꯅꯤ. ꯃꯌꯨꯝ ꯌꯧꯔꯒꯅ ꯂꯩꯔꯝꯂꯤꯕ ꯃꯇꯨ ꯃꯆꯥꯗ ꯑꯃꯨꯛ ꯑꯀꯟ ꯁꯥꯗꯨꯅ ꯐꯨꯕꯤ ꯆꯩꯕꯤꯕ. ꯏꯪꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯊꯣꯛꯄ ꯌꯥꯔꯕꯗꯨꯗ ꯆꯥꯛꯇ ꯈꯔ ꯇꯥꯏꯅ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯪꯊꯣꯛ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ. ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤꯗ ꯊꯝꯕꯧꯅ, ꯏꯇꯩꯃ, ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯂꯒ ꯉꯥꯎꯔꯒ ꯏꯇꯩꯃ ꯍꯣꯏꯗ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤꯕꯨ ꯇꯧꯔꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤꯕꯅꯣ? ꯊꯝꯕꯧꯒꯤ ꯋꯥꯁꯤꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯕꯨ ꯅꯁꯥ ꯅꯁꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯅꯈꯣꯏꯅ ꯌꯦꯠꯂꯤꯕꯁꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔో? ꯅꯨꯄꯤꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯣꯠꯄꯤ ꯅꯩꯕꯤꯕ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯄꯤꯗ꯭ꯔꯒꯅ ꯍꯦꯛ ꯐꯨꯕꯤꯕ. ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯊꯝꯕꯧ. ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯒꯤ ꯃꯊꯧ ꯇꯥꯕꯅꯤ. ꯃꯁꯤ ꯀꯥꯎꯗꯕ ꯐꯩ. ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯨꯅꯁꯨ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ. ꯅꯨꯄꯤꯅ ꯑꯣꯛꯇꯕꯤ ꯑꯣꯏꯔꯛꯂꯤꯕ, ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯤꯕ, ꯃꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ ꯅꯈꯣꯏꯅ? ꯄꯨꯝꯅꯃꯛ ꯅꯨꯄꯤꯗ ꯃꯔꯥꯜ ꯇꯥꯏꯁꯤꯟꯕꯗꯤ ꯂꯥꯟꯒꯅꯤ. ꯅꯨꯄꯥ ꯅꯈꯣꯏꯒꯤꯁꯨ ꯃꯁꯤꯗ ꯃꯔꯥꯜ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯄꯥꯎꯇꯥꯛ ꯀꯌా ꯄꯤꯔꯤꯕꯗꯨ ꯏꯇꯥ ꯇꯥꯁꯤꯟꯕꯗꯤ ꯇꯧꯗꯅ ꯊꯝꯕꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯏꯇꯩꯃ, ꯑꯇꯩ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯅꯅꯥꯎꯕꯨꯗꯤ ꯅꯨꯡꯁꯤꯕꯤꯌꯨ. ꯀ꯭ꯋꯥꯗꯨꯗꯨꯝ ꯃꯇꯞ ꯑꯃꯠꯇ ꯇꯞꯄꯤꯔꯛꯑꯣ, ꯍꯥꯎꯅ ꯆꯥꯊꯣꯛꯀꯦ. ꯊꯣꯏꯕꯤꯗꯣ ꯃꯊꯟꯇ ꯈꯜꯂꯤ. ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯑꯔꯦꯝꯕꯅꯤ. ꯈꯔꯁꯨ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ, ꯀ꯭ꯋꯥ ꯐꯥꯎꯕ ꯍꯦꯛ ꯇꯞꯅꯤꯡꯗꯦ ꯅꯈꯣꯏ ꯌꯨꯉꯥꯎꯕꯁꯤꯡꯁꯦ ꯎꯕꯗ. ꯇꯥꯟꯖꯥꯁꯤꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯇꯣꯝꯕꯤꯗꯣ ꯄꯣꯠ ꯂꯩꯕ ꯃꯤ ꯂꯥꯛꯇ꯭ꯔꯗꯨꯅ ꯊꯣꯔꯛꯏ. ꯊꯝꯕꯧ ꯎꯕꯗꯨꯗ ꯅꯣꯛꯂꯗꯨꯅ ꯀꯧꯔꯛꯏ, ꯊꯝꯕꯧ, ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯅꯥꯎꯗꯤ. ꯊꯝꯕꯧꯁꯨ ꯈꯨꯝꯃꯤ, ꯍꯣꯏ ꯏꯇꯩꯃ. ꯇꯣꯝꯕꯤꯅ, ꯅꯌꯨꯝ ꯆꯪꯉꯣꯗꯅ, ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ. ꯊꯝꯕꯧꯅ, ꯆꯪꯉꯅꯤ ꯏꯇꯩꯃ, ꯀ꯭ꯋꯥ ꯃꯇꯞꯁꯤꯃꯇ ꯆꯥꯈꯤꯒꯦ ꯇꯧꯕꯅꯤ. ꯇꯣꯝꯕꯤꯅ, ꯅꯍꯥꯟꯗꯤ ꯅꯌꯨꯝꯗ ꯇꯨꯝꯗ꯭ꯔꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯇꯨꯝꯃꯨꯔꯤꯕ? ꯊꯝꯕꯧꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯤ, ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯦꯅ ꯄꯣꯊꯥꯔꯨꯕꯅꯤ ꯏꯇꯩꯃ. ꯇꯣꯝꯕꯤꯅ, ꯅꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯤꯗꯨꯅ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯇꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯔꯤ? ꯐꯖꯕꯤꯗꯤ ꯍꯜꯂꯛꯑꯕ꯭रा? ꯊꯝꯕꯧꯅ, ꯍꯜꯂꯛꯇ꯭ꯔꯤ ꯏꯇꯩꯃ, ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯆꯒꯅꯤ. ꯃꯥꯅꯕꯨ ꯑꯉꯥꯡꯗꯣ ꯌꯣꯛꯄ ꯉꯝꯒꯗꯣꯏꯔꯥ? ꯋꯥꯇꯥꯁꯤꯗ, ꯀꯔꯤꯅꯣꯅꯦ ꯊꯝꯕꯧ, ꯀꯧꯕꯤꯔꯨꯁꯣ. ꯅꯪꯅꯁꯨ ꯂꯥꯜꯂꯒ ꯅꯨꯄꯤꯗꯨꯗ ꯃꯔꯥꯜ ꯄꯨꯝꯕ ꯇꯥꯏꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯇꯧꯅꯨ, ꯑꯗꯨꯒꯨꯝꯕꯗꯤ ꯐꯠꯇꯦꯀꯣ. ꯃꯔꯤꯜ ꯄꯥꯟꯗꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯐꯖꯕꯤꯗꯣ. ꯅꯍꯥꯟꯃꯛꯇꯗꯁꯨ ꯑꯍꯤꯡꯗꯨꯗ ꯀꯨꯝꯃꯩ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯃꯈꯩ ꯇꯧꯔꯤꯕꯗꯨꯅꯤ. ꯏꯆꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯀꯣ ꯊꯝꯕꯧ. ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯉꯨ. ꯊꯝꯕꯧꯗꯣ ꯉꯥꯏꯍꯥꯛ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯔꯤꯕꯨꯗꯤ ꯈꯨꯝꯕ ꯉꯝꯒꯅꯤ, ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯂꯕꯅꯤꯅ. ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯦ, ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ. ꯅꯍꯥꯟ ꯀꯨꯝꯃꯩ ꯑꯃ ꯇꯧꯈ꯭ꯔꯦ. नहान हाइबदी नुमित 10 ममांगदा थोकिबा वारिनी थंबौना नोंमगी अहोंबा लाक्तुना फजबीबू ओटपा नैबा असुम हेंगलई मयू थक्तुना नुंगाई थोकपा मसीदसु नत्ते युमदा तोइना हंजिलक्तबसु मसिंग थिंगमद्रे मपुरोइबगी अहोंबसी खंगतोके हाइदुना असुम थिगतली काइना थंगददी खंगले मदुदी सखीगी मयुमदा अहिंग लई हाइबसे नहान अहिंदी सखीगी युमदा फजबीना अहिंगनी हाइबा पुंबा तुंगोइनरमलगा हुरानबा फारगे ngasidi haiduna lakli मीगी इमुंगनी हाइबा काउथोक्तुना थोंगदो नमखाइरगा इमुंगदा चंगसिली अदुगा सखीबु मसम पाइदुना सोरो चिंथोरई सुमांगदुदा अनिदो मसम हेक्ता फोइदतनै खतना जैनबगी मखोलदुदा युम थंगना लैगिबा मीसिंगनसु तुमलंबदगी करी तौरबनो हाइदुना फुक हौगतुना मपाल थोक्तुना येंगनरई तौरिबा मतौदुदा लैकाइगी मी चंगसिंदुना खामबसु पाक हेक ngamdi लैकाइ कुमहै ओइरेदो मखुत मकपेल हौद्रबसु मचिनगी लान फावबदी अपेन बाहाइबदु ओइरे फजबीदु लैकाइगी मियाम लई हाइबा फावबा वखलदुना खंदे जगत की वयाम पुंबा पुथोक्तुना इकाइ हंगोइबगी मतौसु अमत उत्तना सैबा ngang याबा मखै पुथोक्तुना लैरिबा मियाम पुंबा तारसनु हाइबगी मवोंगदा लाव खोंगी मपुरोइबगी मतौदा पेंदबना
ꯃꯤꯌꯥꯝ ꯃꯥꯡꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯇꯨꯅ ꯆꯩ ꯊꯥꯡꯉꯤ꯫ ꯑꯍꯤꯡꯗꯨꯃꯛꯇꯗ ꯐꯖꯕꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯑꯀꯤꯕ ꯀꯩꯁꯨ ꯂꯩꯇꯅ ꯃꯄꯥꯝꯗ ꯍꯟꯈꯤꯕꯅꯤ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯇꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯃꯤꯟꯅꯔꯝꯂꯕꯕꯨ? ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯥꯕꯨꯅ ꯀꯩꯁꯨ ꯊꯧꯑꯣꯏꯗꯕ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯂꯩꯇ꯭ꯔꯕ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯛꯄ ꯇꯥꯕꯅꯤ ꯃꯁꯥꯅ ꯑꯗꯨ꯫ ꯊꯝꯕꯧꯅ ꯊꯣꯏꯕꯤꯒꯤ ꯂꯨꯛꯃꯥꯏ ꯃꯃꯥꯡꯗ ꯎꯏꯔꯤ ꯎꯏꯔꯤ ꯀ꯭ꯋꯥ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯪ ꯇꯨꯔꯪ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯝꯕꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯇꯥ ꯊꯝꯕꯧ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ? ꯊꯝꯕꯧꯁꯨ ꯈꯨꯝꯃꯤ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯆꯥꯔꯝꯕꯅꯤ꯫ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯁꯠ ꯁꯠ ꯆꯠꯁꯤꯜꯂꯛꯎ, ꯃꯤ ꯂꯣꯏꯅ ꯁꯨꯍꯧꯔꯕꯅꯤ, ꯑꯃꯨꯛ ꯋꯥ ꯊꯣꯛꯂꯅꯤ, ꯄꯟꯊꯔꯒꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯊꯝꯕꯧꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯤꯡꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯄꯨꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯕꯤ ꯄꯨꯝꯅꯃꯛꯅ ꯅꯍꯥꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯅꯣꯛꯍꯧꯔꯤ꯫ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯒꯗꯕꯒꯤ ꯃꯌꯥ ꯀꯥꯈꯠꯂꯛꯄꯒ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯍꯧꯗ ꯑꯋꯥꯡꯂꯣꯝꯗꯒꯤ ꯌꯥ ꯌꯥ ꯂꯥꯎꯅꯔꯛꯏ꯫ ꯃꯤ ꯈꯔ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯅꯈꯤ꯫ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯣꯏꯔꯥꯡ ꯂꯥꯡꯏ, ꯂꯦꯞꯈꯠ ꯂꯦꯞꯈꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯅꯩ꯫ ꯂꯦꯝꯍꯧꯔꯤꯕ ꯈꯔꯅ ꯍꯪꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯂꯥꯡꯅꯔꯤꯁꯤꯕꯣ? ꯈꯔꯅ ꯈꯨꯝꯃꯤ, ꯀꯅꯥꯅ ꯈꯪꯅꯤꯒꯦ, ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯁꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯅꯤ, ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯑꯩꯁꯨ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯩꯊꯦꯜꯗꯣ ꯀꯥꯏꯔꯤ, ꯃꯤ ꯄꯨꯝꯕ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯞꯅ ꯇꯞꯅ ꯀꯥꯏꯔꯨꯔꯕ ꯀꯩꯊꯦꯜꯗꯣ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯂꯩꯅꯔꯝꯕ ꯃꯤ ꯑꯌꯥꯝꯕꯗꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯅꯔꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯪꯅꯩ, ꯀꯅꯥ ꯀꯅꯥꯅꯤ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯐꯨꯅꯔꯤꯕꯗꯨꯕꯣ? ꯆꯦꯜꯂꯒ ꯌꯦꯡꯂꯨꯕꯗ ꯄꯥꯎ ꯇꯥꯔꯛꯄ ꯃꯈꯣꯏ ꯈꯔꯅ ꯈꯨꯝꯃꯤ, ꯍꯣ, ꯌꯨꯌꯣꯟꯕꯤ ꯑꯃꯨꯕꯤꯒꯤ ꯅꯨꯄꯥ ꯁ꯭ꯌꯥꯝꯒ ꯑꯉꯧꯒꯅꯦꯌꯦ꯫ ꯑꯉꯧ ꯍꯥꯏꯅ ꯀꯅꯥꯒꯤ ꯃꯆꯥ? ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯪꯂꯛꯏ꯫ ꯑꯩꯈꯣꯏ ꯈꯨꯜꯒ ꯊꯪꯅꯕꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯨꯏ꯫ ꯅꯨꯄꯥꯁꯤꯒ ꯑꯃꯨꯕꯤꯒꯤ ꯅꯨꯄꯥ ꯁ꯭ꯌꯥꯝꯒꯗꯤ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣ, ꯀꯔꯤꯒꯤꯗꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ, ꯑꯃꯨꯕꯤꯒ ꯑꯉꯧꯕꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯅꯤꯗꯅ꯫ ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕꯤ ꯍꯅꯨꯕꯤꯗꯣ ꯁꯧꯒꯠꯂꯛꯏ, ꯊꯨꯏ, ꯇꯨꯀꯠꯆꯩ, ꯇꯨꯀꯠꯆꯩ, ꯃꯗꯨꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤ ꯁꯥꯔꯤꯁꯤ ꯀꯔꯤꯅꯣ? ꯃꯆꯥ ꯃꯋꯥ ꯂꯩꯅ ꯂꯩꯅ ꯍꯧꯖ ꯍꯧꯖ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯃꯁꯤꯒꯤ ꯋꯥꯍꯧ ꯑꯁꯦ? ꯑꯉꯥꯡ ꯑꯃꯒꯁꯨ, ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯒꯁꯨ, ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯌꯦꯡꯅꯤꯡꯗꯦ, ꯃꯁꯛꯀ ꯏꯆꯥ ꯏꯁꯨꯅ ꯇꯝꯃꯛꯀꯅꯤ ꯃꯥꯒꯤ ꯂꯣꯟꯆꯠꯁꯤꯗꯤ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯁ꯭ꯌꯥꯝ ꯍꯥꯏꯕꯁꯤꯁꯨ ꯇꯤꯟ ꯆꯪꯉꯕꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯃꯨꯛ ꯉꯥꯔꯤ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯉꯥꯡꯕ ꯍꯧꯒꯠꯂꯛꯄꯗ ꯄꯣꯠ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯃꯈꯥ ꯊꯠꯂꯤ꯫ ꯅꯨꯄꯤꯗꯨꯅ, ꯀꯔꯤꯅꯣ ꯋꯥꯔꯤꯗ ꯄꯣꯠ ꯌꯣꯟꯕꯒ ꯂꯣꯏꯅ ꯀꯥꯎꯅꯔꯕ ꯃꯥꯜꯂꯤꯗ, ꯉꯥꯔꯤꯗꯣ ꯄꯋꯥ ꯃꯈꯥꯏ ꯑꯃꯠꯇ ꯇꯝꯕꯤꯔꯛꯎ꯫ ꯑꯗꯨꯗꯒꯤ ꯊꯪꯅꯅ ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯐꯝꯊꯔꯒ ꯃꯈꯥ ꯇꯥꯔꯛꯏ, ꯌꯦꯟꯗꯦꯝꯁꯤꯕꯨ ꯀꯌꯥꯅꯣ ꯏꯅꯝꯃ? ꯍꯣꯏ ꯕꯦꯝꯃ, ꯃꯄꯨꯟꯁꯤꯗ ꯂꯨꯄꯥ-ꯂꯨꯄꯥꯅꯤ, ꯃꯄꯨꯟ ꯑꯃ ꯂꯧꯈ꯭ꯔꯣ, ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯏꯪꯈꯣꯜꯒꯤꯅꯤ꯫ ꯅꯨꯄꯤꯗꯨꯅ, ꯍꯔꯦ ꯍꯔꯦ, ꯆꯥꯍꯩꯗ꯭ꯔꯦ ꯆꯥꯍꯩꯗ꯭ꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ, ꯃꯤ ꯍꯤꯡꯕ ꯋꯥꯅꯔꯅꯤ ꯃꯁꯤꯗꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯁꯤꯗ ꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯈꯨꯝꯃꯤ, ꯏꯕꯦꯝꯃ ꯍꯣꯏ, ꯑꯩꯈꯣꯏꯁꯨ ꯇꯥꯡꯅ ꯌꯣꯟꯅꯤꯡꯗꯦꯅꯦ, ꯍꯣꯡꯕꯨ ꯍꯣꯡꯃꯜꯂꯕꯅꯤ, ꯃꯤꯗꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯅ ꯂꯧꯔꯕꯗꯤ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃꯅ ꯂꯨꯄꯥꯁꯤꯗ ꯇꯥꯡꯉꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯁꯥꯒꯤ ꯍꯤꯡꯈꯣꯜꯅ ꯆꯥꯎꯔꯕꯗꯤ ꯐꯩꯗꯣ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯐꯥꯎꯕ ꯂꯩꯐꯝ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ, ꯃꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯏꯪꯈꯣꯜ ꯀꯣꯏꯕꯅꯣ? ꯂꯩꯕꯤꯗꯧ ꯃꯤꯅ ꯂꯩꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥꯁꯤꯅ ꯄꯨꯅꯔꯤꯕꯅꯤ꯫ ꯌꯣꯟꯗ ꯌꯥꯗꯗꯨꯅ ꯀꯩꯊꯦꯜꯁꯤꯗ ꯅꯣꯡꯃꯒꯤ ꯄꯨꯔꯛꯄ ꯈꯔꯁꯤꯗꯤ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅꯤ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕꯗꯨ ꯌꯦꯟꯗꯦꯝꯒꯤ ꯃꯃꯜꯗꯨꯗ ꯂꯩꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯃꯨꯕꯤꯒꯤ ꯋꯥꯗ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯩ꯫ ꯃꯁꯤꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯁꯦ ꯂꯥꯏꯃ ꯑꯣꯛꯇꯦꯀꯣ ꯏꯅꯝꯃ? ꯌꯦꯟꯁꯥꯡ ꯌꯣꯟꯕꯤꯗꯨꯅ ꯊꯛꯂꯤꯕ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣꯛꯄꯨꯗꯤ ꯑꯣꯛꯇꯦ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯅꯪꯁꯨ ꯈꯜꯂꯨ, ꯃꯥꯗꯤ ꯃꯁꯥ ꯅꯍꯥꯅꯤ, ꯀꯗꯥꯏꯗꯒꯤꯅꯣ ꯃꯄꯥ ꯖ꯭ꯋꯥꯔꯋꯥꯂꯥ ꯌꯨ ꯊꯛꯄꯗꯨꯅ ꯃꯄꯥꯒꯨꯝꯂꯕ ꯌꯨ ꯊꯛꯄꯁꯤꯗ ꯄꯤꯁꯤꯟꯕꯤꯔꯦꯗꯣ꯫ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯣꯏꯅꯦ, ꯄꯤꯕꯕꯨ ꯅꯠꯇꯦꯅꯦ, ꯖ꯭ꯋꯥꯔꯗ ꯊꯥꯔꯤꯕꯅꯤ ꯏꯆꯦꯕꯦꯝꯃ꯫ ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯁꯨ ꯋꯥ ꯄꯥꯡꯁꯤꯜꯂꯛꯏ, ꯑꯗꯨꯅꯦ ꯏꯕꯦꯝꯃ, ꯃꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯉꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫
ꯇꯧꯕꯒꯤꯗꯤ ꯑꯃꯨꯕꯤꯁꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤ, ꯁꯨꯞꯅꯗꯒꯤ ꯆꯍꯤ 30 ꯈꯛꯇ ꯁꯨꯕ ꯃꯇꯝꯗꯅꯤ ꯃꯥꯕꯨ ꯌꯣꯟꯊꯣꯛꯄ ꯃꯄꯥꯗꯨꯅ ꯅꯝꯗꯨꯅ ꯁ꯭ꯌꯥꯝꯗ ꯄꯤꯁꯤꯟꯕꯅꯤ꯫ ꯃꯄꯥꯒꯨꯝꯕꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯟꯅꯊꯣꯛꯄ ꯃꯇꯝꯗ ꯃꯄꯥꯕꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤ꯫ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯊꯟꯇ ꯀꯞꯆꯈꯤꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯔꯕꯁꯨ ꯃꯄꯥꯅ ꯁꯤꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯑꯗꯨꯃꯛ ꯏꯟꯕ ꯇꯥꯈꯤ꯫ ꯁ꯭ꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯗꯨꯅꯤ꯫ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯅꯨꯄꯤ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯥ ꯑꯃ ꯌꯧꯍꯧꯕ ꯅꯠꯇꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯂꯩꯀꯥꯏꯅꯁꯨ ꯑꯃꯨꯕꯤꯒꯤ ꯃꯄꯥꯗ ꯈꯔ ꯆꯩ ꯉꯥꯡ ꯇꯧꯔꯒ ꯑꯗꯨꯃꯛ ꯋꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ꯫ ꯍꯣꯏ ꯆꯦꯕꯦꯝꯃ, ꯁꯤꯅꯤꯗꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ꯫ ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯅꯤ, ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯣ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ, ꯆꯤꯟꯗ ꯁꯣꯜꯂꯕꯁꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ? ꯃꯥꯒꯤ ꯃꯥꯒꯤ ꯙꯔꯃ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯈ꯭ꯔꯦꯗ ꯍꯤꯡꯒꯗꯧꯕꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯖꯨꯛꯁꯤ ꯖꯨꯛꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯔꯒ ꯉꯥꯔꯤ ꯂꯩꯕ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯁꯤꯠꯇ꯭ꯔꯕꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯠꯇ꯭ꯔ ꯂꯩꯇꯕ ꯃꯤ ꯀꯅꯥꯅꯣ? ꯌꯦꯟꯁꯥꯡ ꯌꯣꯟꯕꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯍꯧꯏ꯫ ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯒꯤ ꯃꯥꯏ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯅ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯌꯥꯝ ꯐꯕꯅꯣ ꯍꯥ? ꯃꯥꯒꯤ ꯃꯆꯥ ꯑꯍꯜꯁꯦ ꯅꯠꯇ꯭ꯔꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯋꯥꯅ ꯇꯥꯟꯊꯣꯛꯇꯨꯅ ꯀꯌꯥ ꯀꯨꯏꯅ ꯃꯄꯥꯝꯗ ꯂꯩꯔꯨꯕꯗꯣ? ꯉꯥꯔꯤ ꯌꯣꯟꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯇꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯃꯁꯤꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯦꯠ ꯇꯥꯈꯤꯅꯦ꯫ ꯃꯇꯩꯒꯤꯅꯦ ꯍꯥꯏ, ꯃꯥ ꯂꯧꯕ ꯅꯨꯄꯥꯗꯨꯒꯤꯅꯦ ꯍꯥꯏ, ꯌꯥꯝꯅ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯁꯤꯠꯇ꯭ꯔ ꯂꯩꯇꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯅ꯫ ꯅꯪꯒꯤ ꯉꯥꯔꯤꯗꯣ ꯁꯤꯀꯤ ꯑꯃꯠꯇꯒꯤ ꯇꯝꯂꯛꯎ, ꯌꯨꯝ ꯀꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯃꯅꯤꯡꯒꯤ ꯄꯣꯠꯐꯝꯂꯣꯝꯗꯒꯤ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯍꯣ ꯏꯆꯦ, ꯀꯨꯝꯈꯤꯔꯣꯏꯗ꯭ꯔꯣ? ꯀꯩꯊꯦꯜꯁꯤ ꯑꯩꯈꯣꯏꯗ ꯉꯥꯏꯁꯤꯜꯂꯛꯑꯦ꯫ ꯁꯣꯝꯗꯒꯤ ꯈꯨꯝꯃꯤ꯫ ꯀꯨꯝꯃꯁꯤ ꯀꯨꯝꯃꯁꯤ꯫ ꯅꯪꯕꯨ ꯄꯣꯠ ꯂꯣꯏꯁꯤꯜꯂꯕꯣ? ꯂꯣꯏꯁꯤꯜꯂꯦ ꯑꯩꯒꯤꯗꯤ꯫ ꯑꯁꯨꯝꯅ ꯑꯃ ꯆꯠꯈꯤ, ꯑꯅꯤ ꯀꯨꯝꯈꯤ, ꯀꯩꯊꯦꯜꯗꯣ ꯀꯅꯥꯁꯨ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ, ꯈꯔꯅ ꯑꯋꯥꯡꯂꯣꯝꯗ, ꯈꯔꯅ ꯃꯈꯥꯔꯣꯝꯗ, ꯈꯔꯅ ꯃꯅꯤꯡꯂꯣꯝꯗ, ꯈꯔꯅ ꯅꯣꯡꯄꯣꯛꯂꯣꯝꯗ, ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕꯒꯤ, ꯁꯦꯜ ꯇꯣꯡꯕ ꯇꯣꯡꯗꯕꯒꯤ, ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯃꯋꯥꯒꯤ, ꯂꯧꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯀꯨꯝꯅꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯈꯝꯈ꯭ꯔꯦ꯫ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ, ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯍꯨꯏ ꯈꯔꯅ ꯀꯥꯇꯨꯛ ꯀꯥꯔꯟ ꯆꯦꯜꯂꯤ, ꯈꯔꯅ ꯍꯥꯡꯂꯕ ꯀꯩꯊꯦꯜꯒꯤ ꯄꯣꯠꯐꯝ ꯃꯔꯛꯇ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯈ꯭ꯔꯦ꯫ ꯂꯂꯤꯇꯥꯒꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯂꯂꯤꯇꯥꯁꯨ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯎꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯎꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯂꯤꯇꯥꯅ꯫ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛꯇꯨ ꯅꯆꯥ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯆꯥꯛ ꯉꯥꯏꯕꯤꯔꯣ, ꯄꯥꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯟꯖꯤꯜꯂꯛꯑꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯁꯤꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯂꯣꯏꯔꯦꯗ, ꯏꯃꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯅꯥꯎꯅꯨꯄꯥꯒ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯣ, ꯏꯃꯥ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯛꯇꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯄꯥꯒꯤꯗꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯈꯪꯕꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯂꯂꯤꯇꯥꯅ 이munꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯃꯥꯗꯤ ꯌꯥꯎꯍꯟꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯗꯣ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯍꯜꯂꯛꯂꯤꯕꯗꯨ ꯋꯥꯈꯜ ꯇꯥꯅ ꯍꯜꯂꯛꯄ ꯅꯠꯇꯦ, ꯌꯨ ꯉꯥꯎꯗꯨꯅ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯍꯜꯂꯛꯄꯅꯤ꯫ ꯃꯄꯥꯒꯤ ꯃꯇꯧꯁꯤꯗ ꯂꯂꯤꯇꯥꯗꯤ ꯌꯨꯝ ꯊꯪꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯩꯔꯨꯕꯗ ꯑꯍꯜ ꯂꯃꯟꯗ ꯎꯁꯤꯠꯇꯦ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯂꯂꯤꯇꯥꯒꯤ ꯃꯄꯥꯅ꯫ ꯊꯣꯡ ꯍꯥꯡꯉꯣ, ꯊꯣꯡ ꯍꯥꯡꯉꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯊꯋꯥꯏ ꯀꯟꯖꯅꯕ 이munꯗ ꯆꯪꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯧꯅꯤ ꯂꯂꯤꯇꯥꯒꯤ ꯃꯄꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯇꯝꯗꯨ ꯊꯦꯡꯂꯕꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯇꯥꯔꯒ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯒꯤ ꯃꯑꯣꯡ ꯍꯦꯛ ꯃꯥꯜꯂꯤ꯫ ꯆꯥꯎꯔꯕ ꯈꯣꯟꯖꯥꯎꯗꯨꯅ ꯀꯧꯔꯤꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯅꯤꯡꯂꯝꯗꯦ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯆꯥꯗꯨꯗꯤ꯫ ꯂꯂꯤꯇꯥ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯄꯥꯗꯨ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯗꯨꯅ 이munꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤ ꯉꯥꯡꯅꯤ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯄꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯉꯥꯡꯕ ꯆꯩꯕꯁꯤꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯕꯅꯤ꯫ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯈ꯭ꯔꯦ꯫
ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯂꯂꯤꯇꯥꯒꯤ ꯃꯄꯥꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯌꯨ ꯊꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯈꯨꯗꯤꯡ ꯃꯇꯨ ꯃꯆꯥꯕꯨ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯅꯤ꯫ ꯊꯣꯡꯂꯝꯕ ꯏꯟꯁꯥꯡꯗꯣ ꯃꯥꯅ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯂꯪꯈꯥꯏꯕ ꯍꯦꯛꯇꯃꯛ ꯇꯧꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯂꯥꯛꯄꯅꯤ꯫ ꯁꯥꯎꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯤ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ꯫ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯨꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯝꯕꯧꯁꯨ ꯏꯃꯨꯡꯒꯤ ꯃꯤꯅ ꯉꯥꯡ ꯁꯩꯗꯨꯅ ꯇꯧꯔꯤ꯫ ꯐꯖꯕꯤꯕꯨ ꯃꯄꯥꯝꯗꯒꯤ ꯂꯧꯔꯨꯅꯕ ꯍꯥꯏꯔꯤꯕꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯧ ꯃꯥꯁꯨ ꯑꯅꯝ ꯀꯟꯗꯨꯅ ꯄꯥꯛ ꯍꯦꯛ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯃꯥꯅ ꯉꯝꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯅ ꯇꯥꯟꯈꯤꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯗꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯃꯥꯕꯨ ꯄꯥꯝꯂꯛꯇꯕꯒꯤꯅꯤ, ꯑꯍꯦꯟꯕ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯊꯝꯕꯧꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯕꯧꯕꯨ ꯆꯩꯔꯕꯁꯨ ꯇꯥꯒꯗꯕ ꯂꯧꯒꯗꯕ ꯃꯥꯅ ꯇꯥꯁꯤꯟꯅꯗꯕꯅꯤꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯨꯡꯂ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯂꯤꯇꯥꯒ ꯃꯅꯥꯎꯅꯨꯄꯥꯒ ꯈꯛ ꯌꯨꯝꯗ ꯂꯩꯍꯧꯏ꯫ ꯃꯃꯥꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯗꯨꯁꯨ ꯌꯨ ꯊꯛꯂꯨꯕꯒꯤ ꯃꯈꯣꯡꯗꯣ ꯆꯨꯝꯅ ꯊꯥꯕ ꯉꯝꯗ ꯍꯩꯔꯪ ꯍꯩꯔꯪ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯂꯤꯇꯥꯗꯤ ꯐꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯁꯨꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯃꯅꯥꯎꯅꯨꯄꯥꯗꯣ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯃꯄꯥꯗꯣ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯁꯠ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯀꯗꯥꯏꯗ ꯊꯝꯃꯤ?" ꯈꯔꯁꯨ ꯁꯥꯎꯕ ꯃꯥꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯂꯤꯇꯥꯗꯨ ꯈꯖꯤꯛꯇꯤ ꯀꯤꯕ ꯐꯥꯎꯏ ꯃꯄꯥꯒꯤ ꯃꯇꯧꯗ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯕꯅꯦ꯫" ꯃꯄꯥꯗꯨꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯂꯂꯤꯇꯥꯁꯨ ꯇꯧꯔꯝꯂꯤꯕ ꯃꯊꯧꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯝ ꯃꯥꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯁꯨ ꯏꯃꯨꯡꯒꯤ ꯃꯤꯅ ꯆꯩꯕꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯐꯖꯕꯤꯕꯨ ꯃꯄꯥꯝꯗꯒꯤ ꯀꯧꯔꯨꯔꯦ꯫ ꯍꯥꯟꯅ ꯇꯧꯕ ꯃꯇꯧꯒꯨꯝꯅꯗꯤ ꯊꯝꯕꯧꯗꯨ ꯇꯧꯗ꯭ꯔꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔꯦ꯫ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯂꯤꯇꯥ ꯃꯥꯁꯨ ꯂꯩꯁꯥ ꯐꯔꯛꯂꯕꯅꯤꯅ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯃꯗꯒꯤ ꯏꯃꯨꯡ ꯑꯃꯅ ꯂꯂꯤꯇꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯂꯤꯇꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯔꯦ꯫ ꯃꯃꯥꯅ ꯉꯝꯖꯕ ꯑꯋꯨꯡ ꯑꯋꯨꯟ ꯈꯔ ꯁꯤꯜ ꯂꯥꯡꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯗꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯂꯂꯤꯇꯥꯒꯤ ꯃꯄꯥꯗꯨ ꯃꯆꯥ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛꯇ ꯃꯄꯥꯗꯨ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯥꯅ ꯍꯥꯟꯅ ꯃꯥꯡꯍꯟꯈꯤꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯒ ꯄꯦꯟꯖꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨ ꯅꯣꯝꯕ ꯇꯧꯗꯨꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯄꯨꯡꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯍꯣꯡꯕ ꯑꯁꯤꯗ ꯂꯂꯤꯇꯥꯒꯤ ꯃꯃꯥꯁꯨ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯑꯍꯣꯡꯕꯁꯤ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯂꯂꯤꯇꯥ ꯃꯥꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯁꯨ ꯄꯣꯛꯆꯩ꯫ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗ꯫ ꯋꯥꯅ ꯍꯧꯖꯔꯛꯂꯕꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯂꯩꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯂꯂꯤꯇꯥ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫